Banu amadi hiyainudi laleimana chatkhibadudha ingangakna yenghawi. Mataududa irel madi kaishungakpa phawdi. Banu phat haire. Ibema laleimasi ngasaida harau harau wariga saramin. Aduga karino mana sawisina. Iche, akhoi angangna ngarang sardiren khoige mayungda chatlubado ibema lalaimaga Dr. Yaikhombaga khangnahanbani haiduna khanglakpagi soidana oirangani se. Ai jingnei ko iche. Karino hairisibo adugi malomnara isu thoibina sauribase. Adudi aina khalibu wakhalsi kaibagi mawonglabano. Aini isu Dr. Yaikhombaga isu thoibiga luhongnaba noigi sarga wapumba tanaba loiraba matamsida Nirena sumamau oiningbagi mawongda hana mangjongnana hairakpa laikhraban. Magi khangnajaba miga leiba jatla natraga mana Niren sisu kya yadabagi oiba jala. Waridu taba ngamlaktre chakto khara charaga Irel su hawatkhre. Banu na phat hangle. Irel chak toklabra nangbo? Ogle nine. Banu amadi hiyainudi wari sanaduna leihori. Irel magi rumda ta fatka khale. Aduga mikup phade. Mapi du honglaga amuk thokle. Maithongdi isuksui nupa maso. Nupa mana khumlakpadadi lalaimadu manggonda leplaga nupa ma bu ngaiduna leiramle. Irel ubada pisumani sukchine. Da Irel su taraba natro. Baba khoi na ibu doctor ruda thasaba pame haise. Tapna ngangonga babu khoi takhini. Taningda jasanu ai makhoi kidi. Aigi wasomda tadana moina ngame matagum sumaina tawbusida yaningde. Aigi punsi khongloi oigadaba mido khanbagi right to de ngonda pifam thoktabro. Khoina selise ayaba ngamu. Aida Irel nataba kanaga sulu hongloi. Aigi thamoida nungsirise da Irel nang khaktani. Kanada supiro. Khonjel nigle nupi madu wahi kharasi hairaga mitsna anido pirang eri khara sintharakle. Irel su nungaibadi natte karamnabu nungaironi manadum hena thamoi kairibani. Adubu ma nungaitaba mata udlakte maramdi lalaima mana amukka hena nungaikhraroi khanna kaishu khandaba saraga haire. Nangna igidamak lepiradi nangagi nungsimarise kaidongda yeknaba lising laklasu hinjinba ngama. Nang adugidamak thoina khanjingan nangidamak nangida Irel na punsi chupa lepkan. Sanariba warisi mafam chade khanglaba Irel lalaimada yenglaga makha tare. Lau nang class thinglani. Itan tanba matauda sumangda khamduna leiriba garido front seat to da lalaima tongli. Irel masu lalaimada miku khara mitfam thamlaga yenglaba tungda garido start tawduna thawba hokre. Somdana Yaikhomba ahing chuppa sima lalaimana matam amada waramgadabadugi khanbada ma ahingdu matum thau haiba yakhidabani. Ayuktudi makhuta coffee cup ama pairaga magi rungi balcony duda lebli. Miku khara wala ngangda manglaga machinda wahai khara haiba hore. Babadana birgi machasi aigi thamoisida nuksiba phaurakhiba aina nuksiba lalaima. Nang oiramaba. Hanjin nangna piklingaidagi awaba taduna lakliba asigi achobu maramdi nangi babadana birna phatraba aigi ipabo thasabagini. Nangbu tuhatpiduna chahi kaya angaubi amagum thambikhiba. Ai khangpham khangde lalaima. Nangna matamduda oirangadaba nangi punsido ai tasengna tutunba phau. Nangbu nungsiba phaukiba sisu nangi awaba natawduda hena nungsiba phaukiban. Matamduda nangi punsi wari khangningba phauki. Adubu ai upai lekhide. Hojikti tapna khanghal. Nangi punsi busu kanana kamdawna awafamda tahankiba haiba ai mayek sengna khang. Aigi babana khalisi kaino. Hanjin tanabirgi mathakta utchaiduna thabak kaya amadi imung manunggi mi phauba thawai lauduna sukthina wahalabasi phau pendraduna hujikna igi lalaimaga luhongnaba sinba. Sigi khudum chaba lauraga babadana birgi property bu khudum chansinaba honaba. Aduga Irel su hatnaba honarib.
ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯑꯃꯗꯤ ꯏꯅꯥꯎꯕꯨ ꯇꯨꯀꯠꯆꯩ꯫ ꯑꯁꯨꯛ ꯇꯝꯊꯤꯕ ꯐꯠꯇꯕ ꯃꯈꯣꯏ ꯑꯁꯤꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯅꯤ, ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯁꯤꯟꯒꯗ꯭ꯔꯥ? ꯃꯤꯕꯨꯅ ꯍꯦꯠꯄꯤꯕ, ꯃꯇꯨ ꯁꯣꯜꯂꯕ ꯀꯌꯥꯕꯨ ꯇꯨꯍꯠꯄꯤꯕ ꯅꯠꯇꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯆꯤꯡꯊꯕ꯫ ꯕꯕꯥ ꯙꯅꯕꯤꯔꯒꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯕꯕꯥꯒ ꯁꯅꯥꯒꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄ꯫ ꯑꯁꯨꯛ ꯇꯝꯊꯤꯕ ꯑꯩꯒꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ꯫ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯃꯨꯛ ꯅꯣꯟꯊꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯃꯨꯡ ꯉꯥꯡꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯐꯤ ꯀꯞ ꯑꯗꯨꯁꯨ ꯁꯥꯐꯨ ꯀꯟꯅ ꯃꯐꯝ ꯑꯗꯨ ꯈꯪꯗ ꯂꯪꯉꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯊꯋꯥꯏ ꯆꯥꯛꯅ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯏꯃꯥꯗꯒꯤ ꯑꯩꯒꯤ ꯏꯔꯦꯡꯈꯥꯒꯤ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯈꯣꯏꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯤ꯫ ꯑꯩ ꯃꯈꯣꯏꯕꯨ ꯂꯦꯝꯅꯃꯛ ꯇꯣꯛꯂꯣꯏ꯫ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯂꯦꯞꯄꯣꯏ꯫ ꯕꯦꯜꯀꯅꯤꯗ ꯂꯦꯞꯂꯝꯕꯗꯒꯤ ꯇꯍꯥ ꯑꯃꯨꯛ ꯏꯃꯨꯡꯔꯣꯝꯗ ꯆꯪꯂꯦ꯫ ꯍꯥꯊꯨ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯂꯣꯛ ꯍꯥꯡꯂꯒ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ, ꯅꯨꯄꯥ ꯃꯥꯅ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯂꯂꯩꯃꯗꯅꯤ꯫ ꯀꯣꯜꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯤ꯫ ꯙꯤꯔꯦꯟꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯄꯥꯒꯨꯝ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯂꯩꯃꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯏ꯫ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯃꯨꯡꯗꯨꯗ ꯂꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯍꯥ ꯐꯨꯔꯤꯠ ꯑꯃ ꯁꯦꯠꯂꯒ ꯀꯨꯝꯊꯔꯛꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯂꯂꯩꯃꯅ ꯀꯣꯂꯦꯖ ꯀꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯅ ꯀꯣꯂꯦꯖ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯀꯨꯝꯊꯔꯛꯄꯗ ꯙꯤꯔꯦꯟꯗꯨ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯪꯖꯔꯛꯄꯅꯤ꯫ ꯅꯪꯕꯨ ꯑꯣꯐ ꯅꯠꯇ꯭ꯔꯣ ꯉꯁꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗꯅꯣ? ꯃꯄꯥꯒꯤ ꯑꯔꯣꯠꯄ ꯁꯛꯂꯣꯟ ꯄꯨꯝꯕ ꯈꯪꯂꯕ ꯌꯥꯏꯈꯣꯝꯕ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯃꯄꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯃꯃꯤꯠꯇꯨ ꯁꯥꯎꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯍꯥ ꯁꯍꯨꯝ ꯅꯥꯏꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯂꯒ ꯒꯔꯥꯖꯇ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯁꯨꯝ ꯇꯧꯗꯕ ꯃꯇꯧ ꯑꯃ ꯙꯤꯔꯦꯟ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯒꯤ ꯎꯕ ꯐꯪꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯆꯥ ꯑꯍꯜꯁꯤꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯂꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯏꯊꯣꯡ ꯈꯖꯤꯡ ꯁꯨꯛꯅ ꯆꯃꯝꯅꯕ ꯃꯇꯧꯗ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯥꯕꯁꯨ ꯇꯍꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯦ, ꯑꯗꯨꯒ ꯃꯄꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔ ꯐꯝꯊꯔꯒ, "ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯕꯥ." "ꯒꯨꯗ ꯃꯣꯔꯅꯤꯡ." ꯈꯥꯕ ꯃꯄꯥꯒꯤ ꯏꯁꯨꯛ ꯁꯨꯛꯄ ꯃꯥꯏꯊꯣꯡꯗꯨꯗ ꯋꯥꯍꯪ ꯇꯧꯔꯛꯏ꯫ "ꯕꯕꯥ ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ?" "ꯅꯄꯥꯁꯤ ꯃꯊꯥ ꯑꯃ ꯁꯥꯔꯤꯅꯤ ꯇꯧꯔꯤꯁꯦ." "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕꯕꯥ? ꯅꯆꯥ ꯂꯩꯁꯤꯗꯤ, ꯅꯆꯥꯗ ꯍꯥꯏꯌꯨ." "ꯑꯇꯩ ꯅꯠꯇꯦꯅꯦ, ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯌꯥꯝꯕꯁꯦ ꯁꯥꯖꯠ ꯂꯤꯆꯠ ꯑꯃ ꯏꯍꯣꯡ ꯍꯣꯡꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯈꯪꯂꯕ꯭ꯔꯥ ꯈꯪꯗꯦ." "ꯑꯁ ꯕꯕꯥꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏ꯫ ꯊꯕꯛ ꯄꯨꯝꯕ ꯕꯕꯥꯒ ꯑꯩꯒꯇꯪ ꯈꯟꯅꯔꯒ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯕꯕꯥꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤ." ꯃꯆꯥꯅ ꯁꯨꯝ ꯍꯥꯏꯔꯕꯗ ꯙꯤꯔꯦꯟꯁꯨ ꯈꯔ ꯃꯈꯩꯗꯤ ꯋꯥꯈꯜꯗꯨ ꯌꯥꯡꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯂꯝꯕꯗꯨ ꯃꯤꯅꯣꯛ ꯑꯃ ꯍꯧꯖꯤꯛꯇ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯛꯏ꯫ ꯆꯂꯩꯃꯁꯨ ꯃꯤꯀꯨꯞꯇꯨꯗ ꯀꯤꯆꯟꯂꯣꯝꯗꯒꯤ ꯇ꯭ꯔꯦ ꯑꯃꯗ ꯆꯥ ꯀꯞ 2 ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯦ꯫ ꯋꯥꯈꯜ ꯂꯩꯕ, ꯂꯧꯁꯤꯡ ꯂꯩꯕ ꯆꯂꯩꯃꯅꯤ꯫ ꯙꯤꯔꯦꯟ ꯑꯃꯗꯤ ꯈꯥꯕꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯅꯥꯀꯟ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯤꯕꯅꯤ꯫ ꯈꯥꯕꯕꯨ ꯃꯥ ꯍꯥꯟꯅꯗꯒꯤꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯌꯥꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯕꯗꯨꯒꯤ꯫ ꯈꯥꯕ ꯃꯄꯥꯗꯨ ꯍꯧꯗꯣꯛꯀꯦ ꯇꯧꯔꯝꯕꯗ ꯋꯥꯔꯤꯗꯨ ꯆꯂꯩꯃ ꯂꯥꯛꯄꯗꯨꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ꯫ ꯈꯥꯕ ꯃꯥꯗꯤ ꯆꯂꯩꯃꯒꯤ ꯏꯪ ꯂꯥꯎꯕ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯩ, ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯇꯁꯦꯡꯅ ꯆꯂꯩꯃ ꯃꯥꯅ ꯄꯨꯡꯁꯨꯝ ꯁꯨꯝꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯆꯂꯩꯃꯁꯨ ꯑꯁꯦꯡꯕ ꯃꯤꯅꯣꯛꯅ ꯈꯥꯕꯗ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯏ꯫ "ꯕꯕꯥ, ꯆꯥ." ꯊꯝꯃꯣ ꯁꯤꯗ." "ꯗꯥꯌꯥꯏ, ꯆꯥ. ꯉꯁꯤꯗꯤ ꯏꯁꯥ ꯉꯝꯗꯗꯅ ꯆꯥ ꯂꯣꯟꯕ ꯊꯦꯡꯗꯣꯛꯈ꯭ꯔꯦ." "ꯅꯅꯦꯗꯤ ꯂꯥꯛꯇꯕ꯭ꯔꯣ ꯉꯁꯤ?" "ꯕꯕꯥ, ꯉꯔꯥꯡ ꯅꯦꯅꯦꯗꯣ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯕꯕꯥꯗ ꯈꯔ ꯍꯥꯏꯕꯤꯌꯣꯅ ꯅꯦꯅꯦꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ ꯕꯕꯥ." "ꯑꯣ, ꯐꯔꯦ." ꯈꯥꯕꯗꯤ ꯇꯍꯥ "ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯣ?" "ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ, ꯂꯣꯛ ꯊꯨꯡꯒꯦ ꯇꯧꯕꯩꯅꯤ, ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤ." "ꯑꯩ ꯒꯨꯂꯤ ꯂꯩꯕꯤꯔꯛꯀꯦ, ꯔꯨꯝꯗ ꯆꯪꯅ ꯄꯣꯊꯥꯎꯔꯣ, ꯅꯁꯥ ꯉꯝꯗ꯭ꯔꯗꯤ." "ꯍꯣꯏ ꯗꯥꯌꯥꯏ."
ꯆꯂꯩꯃꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯃꯥ ꯇꯁꯦꯡꯅ ꯅꯥꯕ ꯅꯠꯇꯦ, ꯅꯥꯁꯤꯟꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯄꯥ ꯃꯆꯥꯁꯤ ꯈꯟꯅꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯆꯂꯩꯃ ꯈꯪꯂꯤ꯫ ꯑꯗꯨꯅ ꯆꯂꯩꯃ ꯃꯥꯒꯤ ꯔꯨꯝ ꯆꯪꯕꯒꯤ ꯃꯍꯨꯠ ꯇꯨꯃꯤꯟꯅ ꯅꯥꯀꯟ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯇꯥꯔꯤ꯫ ꯆꯪꯈ꯭ꯔꯕꯣꯏ ꯈꯟꯅ ꯈꯥꯕ ꯃꯄꯥꯗ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯕꯕꯥꯒꯤ ꯂꯝꯕꯤꯁꯤꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯏꯔꯦꯜꯁꯦ ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯕꯕꯥ꯫ ꯏꯔꯦꯜꯕꯨ ꯂꯣꯏꯁꯤꯟꯕꯁꯤ ꯏꯂꯥꯏ ꯂꯥꯏꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯏꯄꯥꯒꯤ ꯁꯅꯥ꯫ ꯑꯩꯁꯨ ꯃꯥꯕꯨ ꯍꯤꯡꯂꯒ ꯊꯝꯕꯁꯤ ꯄꯥꯝꯕ ꯅꯠꯇꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅꯃꯛ ꯑꯄꯟꯕ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯍꯜꯂꯤꯕꯅꯤꯅꯦ ꯁꯅꯥ꯫ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯕꯕꯥ, ꯀꯨꯏꯅ ꯊꯝꯂꯒꯨꯝꯁꯤ꯫ ꯍꯧꯗꯣꯡꯒꯤ ꯃꯃꯥꯡꯗ ꯉꯥꯔꯤ ꯀꯨꯏꯅ ꯊꯝꯕ ꯍꯧꯅꯗꯦ꯫ ꯆꯂꯩꯃꯒꯤ ꯅꯨꯡꯁꯤꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯏꯔꯦꯜꯅꯤ ꯍꯥꯏꯕ ꯍꯦꯛ ꯈꯪꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯈꯥꯕꯅ ꯏꯔꯦꯜꯁꯤ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯍꯤꯡꯗꯨꯅ ꯂꯩꯍꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯇꯦꯔꯦꯟ ꯑꯃꯗꯤ ꯈꯥꯕ ꯃꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯤ ꯑꯃ ꯍꯥꯠꯄꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯨꯠ ꯆꯪꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯤ ꯑꯃ ꯍꯥꯠꯄꯒꯤ ꯃꯗꯨꯁꯨ ꯑꯀꯤꯕ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯨ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯆꯂꯩꯃ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ꯫ ꯃꯥꯒꯤ ꯌꯥꯏꯕꯨ ꯍꯥꯠꯅꯅꯕ ꯈꯟꯅꯕꯁꯤ ꯇꯥꯔꯒ ꯃꯤꯀꯨꯞ ꯑꯃ ꯃꯪꯗꯨꯅ ꯂꯩ꯫ ꯑꯩꯅ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯒꯅꯤ꯫ ꯕꯕꯥꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈ꯭ꯔꯕ ꯊꯕꯛꯁꯦ ꯅꯆꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯈꯥꯕꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯗ ꯃꯥꯏ ꯄꯥꯛꯇꯅ ꯇꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯇꯔ ꯏꯔꯦꯜ, ꯈꯥꯕꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯂꯥꯟꯕꯤꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯠꯅꯕ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯆꯂꯩꯃ ꯃꯈꯨꯠꯇ ꯇ꯭ꯔꯦ ꯑꯃ ꯄꯥꯏꯔꯒ ꯇꯨꯃꯤꯟ ꯂꯨꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯈꯥꯕ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯂꯩꯃꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯤꯀꯨꯞꯁꯤꯗ ꯇꯥ ꯈꯥꯕꯅ ꯆꯂꯩꯃꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯈꯣꯟꯖꯦꯜꯗꯨꯗ ꯃꯪꯂꯝꯕ ꯋꯥꯈꯜꯗꯨꯗ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ ꯆꯂꯩꯃ꯫ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯑꯃꯗꯤ ꯈꯥꯕꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯅ ꯃꯥꯒꯤ ꯑꯅꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯦꯛꯊꯁꯅꯔꯛꯏ꯫ ꯈꯥꯕ ꯇꯥꯍꯥ ꯆꯂꯩꯃꯕꯨ ꯀꯣꯟꯈꯠꯇꯨꯅ ꯔꯨꯝ ꯇꯝꯅ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯤꯀꯨꯞꯁꯤꯗꯗꯤ ꯈꯥꯕꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯐꯃꯨꯡꯗꯨꯗ ꯍꯤꯞꯍꯜꯂꯝꯗꯨꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯂꯩꯃ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯟꯅꯔꯦ꯫ ꯈꯥꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯈꯪꯂꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯁꯥꯔꯛꯏ꯫ ꯃꯃꯤꯠ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯂꯒ ꯃꯈꯣꯟꯗꯨ ꯏꯇꯞ ꯇꯞꯅ ꯗꯥꯌꯥꯏ, ꯑꯩ ꯁꯤꯗ ꯀꯃꯥꯏ ꯂꯩꯔꯝꯃꯤꯅꯣ? ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯂ ꯂꯩꯔꯨꯕꯅꯤ꯫ ꯑꯩ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ? ꯈꯥꯕ ꯊꯥꯖꯈ꯭ꯔꯦ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈ꯭ꯔꯤꯗꯦ꯫ ꯑꯁꯦꯡꯕꯃꯛꯅꯤ ꯈꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯏ, ꯑꯩꯅ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔ ꯂꯥꯛꯄꯗ ꯅꯪꯗꯣ ꯃꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪꯗꯣ ꯈꯪꯍꯧꯗꯅ ꯂꯦꯛꯊꯔꯛꯏꯕ꯫ ꯑꯩ ꯀꯣꯛ ꯉꯥꯎꯋꯦꯅ ꯂꯦꯞꯄꯅꯤ꯫ ꯑꯩ ꯀꯩꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯈꯥꯗꯤ꯫ ꯐꯔꯦꯁꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯍꯥꯏꯅ ꯆꯂꯩꯃꯕꯨ ꯄꯣꯊꯥꯍꯜꯂꯤ꯫ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯗꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯒꯦꯠ ꯅꯥꯀꯟ ꯑꯣꯏꯔꯞ ꯈꯔ ꯆꯈꯠꯂꯒ ꯈꯥꯝꯃꯤ꯫ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯂꯩ꯫ ꯐꯣꯟꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯇꯧꯅꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯥ ꯃꯥꯅ ꯂꯦꯞꯂꯛꯂꯤꯕꯁꯤ ꯄꯨꯡ 2-3 ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯂꯂꯩꯃꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯀꯣꯛ ꯑꯗꯨꯁꯨ ꯊꯥꯡꯒꯠ ꯆꯠꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯁꯥꯇ꯭ꯔ ꯑꯃ ꯍꯦꯛ ꯆꯠꯄꯗ ꯂꯂꯩꯃꯔ ꯍꯥꯏꯅ ꯇꯥꯍꯥ ꯑꯗꯨꯃ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯖꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯐꯣꯟꯗꯨꯁꯨ ꯑꯃꯨꯛ ꯈꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯃꯥꯜꯂꯤ ꯈꯟꯅ ꯀꯥ ꯍꯦꯟꯅꯗꯤ ꯇꯧꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯄꯣꯁ ꯇꯥꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯌꯥꯏꯈꯣꯝꯕ ꯃꯥꯗꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯁꯥ ꯐꯕ ꯅꯨꯄꯤ ꯈꯨꯗꯤꯡꯅ ꯉꯥꯎꯅꯕ ꯁꯛꯇꯥꯅꯤ꯫ ꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕ ꯌꯥꯕ ꯃꯄꯥ ꯌꯥꯎꯗꯦ꯫ ꯁꯥꯇ꯭ꯔꯤ ꯀꯌꯥꯗꯤ ꯌꯥꯏꯈꯣꯝꯕ ꯎꯕꯗ ꯐꯂꯞ ꯌꯦꯡꯅꯩ꯫ ꯃꯤꯀꯨꯞꯇ ꯌꯦꯡꯅꯗꯨꯅ ꯃꯃꯥꯟꯅꯕꯤ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯅꯨꯄꯥ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯕ ꯁꯥꯇ꯭ꯔꯤꯁꯨ ꯌꯥꯎꯏ꯫ ꯌꯥꯏꯈꯣꯝꯕ ꯒꯦꯠꯇꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯗ ꯒꯦꯠ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯏꯕꯨꯡꯉꯣ, ꯀꯗꯥꯏ ꯆꯪꯒꯗꯕꯅꯣ? ꯁꯤꯗ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕ ꯔꯤꯆꯥꯔꯗꯇꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯃꯥ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯆꯪꯕꯤꯔꯣ꯫ ꯑꯁꯨꯝ ꯆꯪꯂꯛꯏ꯫
Sadra Sadri mayam class yaunanaba chatnariba amadi class lainadabagi phamduna lainariba singdu ure. Lalaima amadi mamanabi ani noglaga magi mang oirap laklibado lamna ure. Yaikhomba taha lalaimagi manaktamna changsile. Ichan takiba khonjel amana kaurakpaduda lalaima mamai nongkhalaktuna kanano haini yenglai. Yaikhomba oirambaduda lalaima pisumani sukchinaduna yenglagale. Class loireduna thoi amadi lalaima yachenbiga thoklakpani. Class tawringaidagi magi phone do kanagumba amana itatattana ring khinglakhibado lalaima khangdaba natte. Kanano haini yenglubada save tawdaba number ni oiramlibado. Adubu number asi hana nupi mangonda text tharakraba number ni haibisidi yengbatangda nupi mana irai laina khangba ngami. Save mak tawdrabasu Dr. Yaikhomba ni haiba ma khangi. Maduna su ayamba nupi mana thawaina paidribani. Laiminariba thoina haire. Ngasai class tawringaidai khingi phone do kanano ko paikhatpa yadro. Aduna jaga vibrate to lawge lawtho yam enoi oi. Thoigi waduda lalaima tap oklaga khumle. Paiba yaba misak nate. Thawaina pairoina paidrini mana lisingnak tawrasu aina paigedaba leite. Haina phone odu amuk silent thamduna bag aduda thawa sadaba matawga loinana hapchinkhre. Matawduda yaichenbina mu haire. Mata amani be manangse kanano karamba mino dubawa kai problem legedo akhoidagadi kemta haidena. Lalaima iyai hainingdana yachenbigi wahangdugi paukhom pibagi mahut madugi ona tainabada wa oina leithokle. Kanade adu saru canteen da jangla kainom charuse class matam su khara watli. Haina ahumsi wari sana thoklakpani. Yaikhomba mana lalaima amadi mamanabi aniga nongtana magi mang oirap laklibado lamna ure. Yaikhomba taha lalaima gi manaktamna changsile. Lalaima bu phatkaw. Ichan takraba khonjel amana kaurakpaduda mamaidu nongkhattuna kanano haina mitpham thamle. Mamit anina uriba Yaikhomba gi saktamduda lalaima pisum anido sukchinkhiduna mikup khare yenglagale. Yaikhomba lalaima gi mang oirap leplaga. Ichan ai nanga wari saba pami asai phokthoklusi nang class leibro. Aiga doctor gadi kai wari sanadoino aigi matam leiti. Call paidabagi maramso doctor adong khangbiru. Ai doctor khoigi imung manunggi mioi singse uragane ai wakhalse sauningba dum heli. Aduna ina phasana hairingai sida doctor chatpikhibana phani. Aigi lambida so amuk hana khorau thangbirakan. Hairaga chatkhige tawi thoi amadi yaichenbi so ingangai. Lalaima khongthang ama ani gangam thanglaga chatpa haubaga Yaikhombana amuk su khamle. 30 minute tang orsu bibiyo. Si ai yamba request ni jan. Lalaima thanglamba khongthang chot lepi thoi yaichenbi su lepi. Yaikhomba manak oirap amuk changsilaktuna. Maphamse college ni Dr. Sugyan khara tabiyo. Isagi profession dugi magun khasiktang oirisu ngakpiyo. Aduga mana doctor na khaliba wakhaldusu thadokpiyo. Ahal masenyana duna doctor ga igalu hongnaba silasu ayaba ngam. Aduga ayumaduda mau oina leiba haibadudi mapuk taret poklasu oithoklar. Ai doctor gi imungdubu tasengna hangoi. Tukachei saka ye imungdudadi ai mikup ama phawba leiba ngam. Doctor gi baba karamba makhalgi mino haiba doctor su khangpham thoi. Doctor gi baba di sadagi hina tamthiba jibani. Adugi ido doctor da su soidana yawramni. Ai tasengna tukachei. Doctor aigi mangda amkhana lepirakan. Luhongnanaba khanaribasiso doctor na haidokpiko. Nupi magi asawbana mang thakiba maramna maphamsi college ni haiba hek kaukhe. Nageta kana leiri khangda wa kana ngangli asawbaduna. Sadra sing aduso phalap yengnaraga chatnaki. Matawduda thoina lalaima tapna ngangu milo yengnari. Lalaima hoi mai haidi adumak isaw sawba matawda leplaga leiri. Sora duso phuina holi asawbaduna maram oiraga. Yaikhomba taplap haire. Nangna sawbagi ibu tukachabagi maram ai khang. Adubu ipaga inawga phatraga isu makhoigi ini haiduna adum khanbadi langani ichat. Ai nangna khaliba adugum misakto madudi ai natte.
ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯁꯤꯡꯗꯣꯛꯈꯤ 30 ꯃꯤꯅꯠꯇꯪꯗꯤ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯏꯄꯥꯒ ꯏꯅꯥꯎꯒꯅ ꯐꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯈꯣꯏ ꯑꯩꯅ ꯏꯄꯥꯅꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯀꯟꯈꯠꯂꯣꯏ ꯏꯆꯟ ꯅꯪꯉꯩꯕꯨ ꯊꯥꯖꯧ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯕꯨ ꯀꯟꯈꯠꯂꯣꯏ ꯂꯂꯩꯃꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏꯈꯣꯝꯕꯁꯤ ꯂꯝꯆꯠꯇꯨ ꯗꯤꯔꯦꯟꯒꯨꯝ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕ ꯃꯥꯗꯤ ꯃꯄꯥꯒꯤ ꯂꯝꯆꯠꯇꯨ ꯆꯦꯟꯗꯦ ꯍꯥꯏꯕꯁꯤ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤ ꯈꯔꯁꯤꯗ ꯈꯪꯕ ꯉꯝꯃꯤ ꯌꯥꯏꯈꯣꯝꯕ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯑꯩꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯔꯤꯁꯦ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯉꯝꯃ ꯇꯨꯝꯊꯕ ꯌꯥꯗꯦ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ ꯀꯨꯏꯔꯦ ꯏꯆꯟ ꯑꯩ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯊꯣꯏ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕꯤ ꯏꯉꯛꯉꯛꯂꯤ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯍꯧꯕ ꯈꯪꯗꯕ ꯃꯔꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯂꯂꯩꯃ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯗꯨꯅ ꯌꯦꯡꯂꯒ ꯆꯪꯈꯤꯕꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯌꯥꯏꯈꯣꯝꯕꯗ ꯍꯣꯏ ꯑꯩ ꯌꯥꯔꯦ ꯑꯁꯨꯝ ꯍꯥꯏꯔꯛꯂꯕꯗ ꯌꯥꯏꯈꯣꯝꯕ ꯈꯔ ꯃꯈꯩꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯁꯨꯝ ꯇꯍꯥ ꯇꯍꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯆꯟ ꯑꯁꯥꯏꯐꯥꯎ ꯊꯣꯛꯑꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯁꯦꯡꯗꯣꯛꯀꯦ ꯊꯣꯏ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕꯤꯗ ꯆꯠꯂꯒ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯤ